ngasisu nauna miyoi ama COVID-19 positive oiba thengnakhrai. Nauna positive oiraba chahi kuntaruk suraba nupa asi RIMS ki BRDL da test tawbada positive oire khanglakhibani. Mahak hawkhiba tang 10 da Chennai thadoktuna Jaribam da tang 18 da yaurakhiba miyoi singi manungda amani. Amaromda hana positive oikhiba miyoi ani amana nauna test tawbada negative oire hairi. Yumthang nariba Assam da COVID-19 positive oiba anoba case yankhai humdoi thengnakibaga loinana state adu da punna positive oiba masing 418 sukhrei aduga active case masing na chani ga yankhai ni panda hengatkhrai hengalakhiba masing adugi manungda Sarusjai quarantine center dagi nifu mari Dima Hasau district dagi taret amadi Kasar district dagi ani yauri COVID-19 na maram oidona malemgi oina sihen kiba apunba missing lakh ahum lising kunthani panga chamri marfu yaukrei hauzik phawbada laina asna nahan kiba apunba marsingna lakh yankhai ni thoiga lising kunma panga samri ni phuma thoini aduga layeng badagi phagalakhiba masingna lakh kun lising humpuni panga cham humdra mari yaukrei India gi oina sihen kiba masing su lising ahunga satjat kuripan yaukibaga loinana miyoi lakh amaga lising kun mangaga chama ni phuma panna laina asna nahanki Laibak asta layeng badagi phagalakhiba masing su lising yankhai ma thoiga chanipan kun mari yaukrei Chennai gi railway station dagi tharekhiba Shramik special train da Manipuri lising amaga samnga humdrama thoirom Puduna ngase yupung tarama thoiga minute kuntra humdoirom taba matamda Jaribam railway station da thunglakrai akan ba checksin thorang marakta makhoi gi quarantine center singidamak khongsan krai Hauzik Manipur gi mapandagi masing yamlaba Manipuri kya state asida pusilakliba asigi yenglaga Laukhat kadaba section thorang test tawbagi masing hengat hanaba amadi frontline de thabak toriba health workers singna thengnariba khudong chadaba singi matangda ngasi chief minister and Birena Janims RIMS amadi IBST gi makok thongba official singa unaduna kupna khanakrai Thawbal district administration gi makhada Waikhom Mani Girls College ta hangliba institutional quarantine center da hawkhiba me tarani pandagi leirakpa miyoi mari Jingnabadagi Thawbal district hospital da laiba isolation ward ta thamnaba purakpada ward asida duty tawgadaba doctor singna tangai phadana changadaba masak sing laitana duty tawba ngamloi haibadagi ngarang numidang irang thokrai Lockdown amadi curfew lairabasu laumi singna chathok henna puthoknaba agriculture department na thabak kaya paikhatli Kharib lawroki oina changba masak sing department na laumi singda phanganaba thorang su tawre haina agriculture department ki director Lantadpui Bansohong IS na phongdokrai